Manipur Airtel Tower Chamri Henbada Thabak Tauriba Walker Singi Kumja Lising Anitaraga Mangadagi Ngasi Fauba Kutsumal Hengatabagi Mayokta Amadi Fangfam Tokpa Sing September Tara Manga Faubugi Manungda Pitok Trabadi Airtel Ki Tower Khudingmak Shutdown Touragani Hairi Hiramasigi Matang Dangasi Manipur Press Club Tapang Tokpa Paugi Mifam Amada All India Trade Union Congress Ki Secretary Laishram Sotin Kumar na Fongdo Kibada Haukiba Kumja Lising Anitaraga Mangadagi Hauna Airtel Walker Sing na Fang Liba asi supnagi lupa lising taruka chamanga kaktani senfam asi matam asiga chunadraba khusumalni yamdrabada lupa lising taraga marida hengat pinanaba taknaduna lakpane adubung asi fauba hengat pidaba asi laibak tibani haiki mangna makha taraduna handak Meghalaya gi Silong da laiba Airtel gi office gi demand sing thabakta onthoknana ba khangalak kharadi leiri Maramaduna Haukiba July Tara Mangadagi ngasi fauba Airtel official singda chatharakpa non-cooperation movement adu mathang tha September gitara manga fauba komthokle adubu hairiba matamasigi manungda worker singi right sing Airtel gi makok thongba official singna ikai khumna daba tarabadi September tara ga taruktagi akanba khongjang changsilagani haiki reply noigi do khoi tawrani khalarani movement do hando lepko adu tawko aina pura puri khoi da pawa da wan ba tiki bijabagi mong da satharak pakya singsa khoi khamang maktar aduna khoi na lepe badudi hojik sathari ba non cooperation movement July tang taraga manga dagi sing satharak pa aduga khoi gi sathari ba non cooperation movement se masina Airtel ki tower sing na ninti na function taw pangam der bakanda thoi ba khudong ti ba kya